Kadangbanda expertsingna yengsinkhre Panjang khundagi rocket mari yauna khulai kaya fagatle ngarang lamsang police station gi manung chanba Kadangban part 2 mayai lekai da leiba yumlakta kuki militant singna bom kapsilakhi mafamda ngasi forensic science expert team chatuna yengsinkhre ngarang numidang wairam pung mari minute kun lom ta matamda kuki militant singna kapsilakwa bom ama Kadangban part 2 mayai lekai yumlakta lekai asida leiba okram haridas sainipu apokpa jogindro kauba amagi mayumgi ingkholda pokhai khibani mamangdasu kautrukta kuki militant singna drone bombing chatharakhiba mafamda NIA gi team amana yengsingi basu laikre maraksida ngarang security force na Churachandpur police station gi manung chanba thangjing singsangda leiba Panjang khundagi rocket mari bom amadi khulai kaya fagatle hairi ngarang Manipur police ki control room na thadorakpa cherol amana hai security force na Churachandpur district ki manung chanba Churachandpur police station na kon ba thangjing singsang parengda leiba Panjang khunda search operation chathaki operation aduda feet nipan sangba rocket ani feet 3 sangba rocket ani large country made mortar ani medium size country made mortar ama improvised mortar bomb ahum radio set ama amasung country made grenade ani phagat pangam ki haire